ꯍꯥꯎꯕ ꯑꯃꯃꯨꯛ ꯂꯩꯖꯔꯦ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯃꯊꯦꯜꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯥ ꯉꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯅ ꯊꯣꯡꯖꯗꯣꯏꯅꯤ ꯕꯤꯔꯌꯥꯅꯤ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯆꯦꯡꯁꯦ ꯍꯥꯟꯅ ꯇꯤꯡꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯤꯔꯌꯥꯅꯤ ꯄꯥꯔꯞ ꯁꯣꯏꯕꯤꯌꯨ ꯁꯨꯔꯁꯨ ꯌꯥꯏꯀꯣ ꯁꯣꯏꯔꯁꯨ ꯌꯥꯏ ꯁꯨꯔꯁꯨ ꯌꯥꯏ ꯈꯣꯟꯗ ꯁꯨꯔꯁꯨ ꯌꯥꯏ ꯃꯅꯥ ꯃꯁꯤꯡ ꯁꯣꯏꯕ ꯂꯣꯏꯖꯔꯦ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯁꯤ ꯂꯩꯔꯦ ꯁꯦꯝꯕ ꯀꯣꯕꯤꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯩ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯊꯥꯎ ꯈꯔ ꯍꯩꯖꯤꯜꯂꯦ मोरोका इंग चनंगा सुबदु चनंगा इंग चनंगा सुबदु हापगे मोरोका खाई रो मापन जरगा sama-sama tangkai menghape kopi dia sudah lagi pengen kopi yang kopi lagi kopi lagi Jadi chắc thùng có mà này có mẹ sẽ cú sầu qua tụi mày nhá. Chắc thùng có mà này em sẽ cú sầu với tụi mày nó cũng sầu hơn lên đi. Lúc rồi dài lên. Hộp cái râm đấy. Xin nào lên sẽ cú sầu với mà tăng. Hấp. Bây hấp rồi. Cú sầu có tôi là hấp rồi. Không gì cú sầu đó ăn to đấy nó phai ra được cái dài rồi nha rồi mình sẽ tạo ra được nhưng mà này nắp sân lấy cái trong đó mình tara muốn dài là đông đó si muốn vợ ngài coi nè
ꯁꯣꯝꯗ ꯕꯤꯔꯌꯥꯅꯤꯒ ꯆꯥꯅꯕ ꯀꯩꯅꯣꯝꯇꯪ ꯁꯦꯝꯖꯒꯦ ꯃꯌꯥꯝ ꯔꯥꯏꯇꯥ ꯀꯥꯏꯅꯕꯗꯣ ꯑꯗꯨ ꯁꯦꯝꯒꯦ ꯊꯕꯤꯁꯦ ꯆꯥꯝꯃꯅꯤꯀꯣ ꯃꯌꯥꯝ ꯒꯖꯔ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯤꯜꯍꯧ ꯁꯤꯡꯁꯦ ꯈꯔ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯕꯅ ꯔꯥꯏꯇꯥ ꯁꯦꯝꯅꯕ बिरयानी का चाव है मैम रायता बेस्ट चिकन बिरयानी और जो वेजिटेबल बिरयानी हो जाए बिरयानी का चाव है रायता और चानगनी में जो संगोम फम चाब हईनदब मीगी हईनरको संगोम फम लीटर मखा मुल्ले में ठांडा रखे मैम सीधा लेजरे हसी की मत हैं लोशन जरे स्वादिष्ट माइंड होगा होगा तो मैम सीधा लेजरे फटी को खर सेक्शन के मतलब तक की दा हसी की लो जरे चोंग भाई मत आएंगे तो चाप भी याद रहे वीडियो में अतु मैम वीडियो जी लोग बोल येंगे तो थागत चलिए तो सब्सक्राइब कर दो व्यूअर याद भी लगे सब्सक्राइब कर सुन मैम लाइक शेयर कमेंट कर मैम सपोर्ट तौबियो मैम सपोर्ट तौब लेती सपोर्ट तौबीरगा लेरगदे वीडियो नंबर सुम बिट लेजैको मैम व्यू का कादब सब्सक्राइबर के हेंगलक्तबदी सुम बिट वासलेबा मैम सपोर्ट खरा तौबियो मैम हावगद्रा हावरोइद्रा अदु येंबियो लेरे बिरयानी सि लेजरे रायता सि लेरे बिरयानी जमतंग ओखाई जरखेको मैम ओखाई येंबिको सा यावदबदा इंजांग सुम हावने चागे कान बिरयानी सांगना नथिबा सिजु चाबा यामा तेन लेजरे तो मैम ngasi वीडियो स्वाई लोसिजरगे मैम वीडियो लोगों yang belum tertarik jadi matang वीडियो dengan channel